Nakhoi animak taro. Nakhoi ani na igi inakta mahai tamduna lairakliba se ngasiga tharaga sahi taruk mapung phare. Majai bungo nahakti aina tambiba mahai asi mapung phana khangba haibadu oire. Nahak haujikti shau se ki marol su khangba ngamle. Aduna konungda hankiba yaragani. Aduga mantri masha nahakti mafam masida sahi kharaga mahai tamduna laihokho. Ozana hariwa wafam adudi karino. Itauga aiga mafam asida punna mahai tamba lakhibani. Aduna hanbasu punna hanminagani. Mana hairiba mahai adudi aisu loina haire. Aduna mana hanba matamda aisu dum hankrage. Ibungo nang aina hairiba se thausadaba tawgano. Mahai tamlibani haina tamlaga mapung phadringai hankhiba haiba se yamna phattaba thabak am oigali. Aduna nahak matam khara mafam masida mahai tamduna laihokho. Ozana hariwa wafam adu ai yaba ngamloi. Aikhoi ani chap manana mahai tamba lakminaraga aina mafam asida makha tana mahai tamthaduna leho waibase leibak miyamna aibu nongna khini. Aduga Ozana aibo mahai haiba wali haiba duso aran bane. Itawna hairiba mahai asidagi aina heli bane. Oja adudi aikhoi amuk chacherukige. Ozana aikhoibu mahai ningthina tambibadagi ngasidi mapung phana loksing tanba ngamjare. Aikhoi amuk chacherukige. Phare majai bungo. Itaw, nungsanaga sabane, lamsang lakpagi wabane. Isa se yamna sokthare, mafam amadang panduna, ising khara thakise. Itaw, mafam asidadi ising ama phawba phangloi. Aduna khara chalaga phangbra yengasi. Hoi itaw. He kwak, karino nang na khongpham irei letradongna. Aikhoi gi nakta sangsalak khonglak lisibaw taning tabana loire. Oh, uchek asina khonglibasidi nung asigi makhada ising lei takpanidana kaya da pukchel chawkhraba uchekno. Itaw, aikhoi anina aram khorangbosi ubada uchek asina nungaitraduna ising leifam takpirambani. Tu asida leiriba nung asigi makhada ising lei hai changsilaga yenglusi lao. Karino, usik asigi marol ase itawna khangma ngamlaga aina khangma ngamdribase karigino. Ozana haibadu sumlabra aingondagi itawna hena mahai haiba helaba zala. Itaw, chatnaba tawrasi. Hoi itaw, chanaba tawrasi. Maga iga chap manaba matamda oza amakaktada mahai taminaraga mana ingondagi hen khiba haibase miyamna ibu nongnagadoribani.
ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯏꯇꯥꯎ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯈꯔ ꯊꯤꯔꯨꯈꯤꯒꯦ ꯍꯣꯏ ꯏꯇꯥꯎ ꯌꯥꯏꯌꯦ ꯑꯗꯣ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ ꯏꯇꯥꯎ ꯏꯁ ꯍꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤ ꯆꯥꯔꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅ ꯀꯣꯛꯂꯅꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯎꯍꯩ ꯑꯁꯤ ꯆꯥꯒꯅꯨ ꯍꯨ ꯆꯦꯟꯕ ꯎꯍꯩꯅꯤ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯅꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯆꯨꯝꯃꯝꯒꯅꯤ ꯑꯩ ꯎꯍꯩ ꯑꯁꯤ ꯆꯥꯗꯕꯅ ꯐꯔꯅꯤ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯈꯣꯡꯕꯗꯗꯤ ꯑꯩꯅ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯅ ꯈꯣꯡꯂꯛꯂꯤꯕ ꯃꯔꯣꯜ ꯑꯁꯤꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯍꯧꯖꯤꯛꯇꯤ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯃꯁꯤꯒꯤ ꯎꯍꯩ ꯑꯁꯤ ꯍꯨ ꯄꯨꯕ ꯎꯍꯩꯅꯤ ꯍꯥꯏꯕꯅꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯁꯦ ꯎꯍꯩ ꯑꯁꯤ ꯄꯤꯖꯔꯒ ꯍꯦꯛꯇ ꯍꯥꯠꯇꯣꯛꯂꯒꯦ ꯃꯥꯅ ꯃꯍꯩ ꯍꯩꯕ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯂꯤꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯁꯦ ꯍꯦꯛꯇ ꯂꯧꯔꯒꯦ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯅꯪꯅ ꯇꯥꯕꯅ ꯑꯃ ꯅꯨꯡꯉꯥꯏꯗ ꯅꯨꯄꯥ ꯏꯇꯥꯎ ꯁꯦ ꯃꯁꯤꯒꯤ ꯍꯩ ꯑꯁꯤ ꯆꯥꯁꯤꯜꯂꯨ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯃꯁꯤ ꯆꯥꯔꯕꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅ ꯀꯣꯛꯂꯒꯗꯕꯅꯤ ꯑꯣ ꯍꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯏꯇꯥꯎ ꯏꯇꯥꯎꯁꯨ ꯆꯥꯃꯤꯟꯅꯁꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯖꯔꯛꯀꯦ ꯌꯥꯔꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯆꯥꯔꯛꯑꯦ ꯁꯤꯅ ꯏꯇꯥꯎꯒꯤ ꯄꯤꯖꯒꯦꯅ ꯄꯨꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯥꯔꯒꯦꯀꯣ ꯏꯇꯥꯎ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯂꯦꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯍꯧꯔꯣ ꯅꯍꯥꯛꯅ ꯁꯤꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯤ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯑꯩꯅ ꯑꯗꯨꯃꯛ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯪꯂꯛꯂꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯂꯝꯖꯦꯜ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯒꯦ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯣ ꯃꯐꯝ ꯑꯁꯤꯗ ꯃꯕꯨꯛ ꯂꯥꯝꯂꯕ ꯇꯤꯅꯋꯥ ꯈꯔ ꯂꯩꯔꯦ ꯎꯍꯩ ꯋꯥꯍꯩ ꯑꯃꯠꯇ ꯄꯥꯟꯗꯕꯅ
ꯀꯔꯤꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯣꯏꯔꯦ ꯍꯦ ꯎꯆꯦꯛ ꯍꯩ ꯎꯆꯦꯛ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯁꯨ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯃꯆꯤꯟꯖꯥꯛ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯑꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯔꯣꯜ ꯑꯁꯦ ꯑꯩꯁꯨ ꯈꯪꯕ ꯉꯝꯃꯦ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯦ ꯄꯨꯡꯐꯛ ꯐꯛꯆꯟꯕꯒꯨꯝ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯨꯝꯅ ꯃꯍꯩ ꯍꯩꯕ ꯃꯤ ꯑꯃꯠꯇ ꯊꯣꯛꯂꯛꯂꯔꯣꯏ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯅꯪꯅ ꯇꯥꯕꯅ ꯑꯃ ꯑꯁ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯔꯨꯕꯁꯤꯗ ꯆꯍꯤ ꯀꯌꯥ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯏꯇꯥꯎꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯍꯥꯛ ꯍꯩ ꯔꯥ ꯑꯃꯨꯛ ꯊꯤꯕ ꯆꯠꯈ꯭ꯔꯕꯖꯥꯠꯂꯥ ꯑꯩꯁꯨ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇ ꯂꯤꯔꯨꯈꯤꯒꯦ ꯃꯁꯤꯒꯤ ꯍꯩ ꯑꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅ ꯍꯦꯛꯂꯛꯄ ꯍꯩ ꯑꯗꯨꯅꯤꯗꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯗꯥꯏ ꯇꯝꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯣ ꯎꯆꯦꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯎꯍꯩ ꯑꯁꯤ ꯆꯥꯔꯕꯗꯤ ꯍꯦꯛꯇ ꯇꯨꯝꯅꯤꯡꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯎꯍꯩ ꯑꯁꯤ ꯆꯥꯎ ꯍꯥꯏꯔꯤꯕꯅꯤꯗꯅ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯑꯩꯅ ꯉꯁꯥꯏ ꯑꯗꯨꯛ ꯀꯨꯏꯅ ꯇꯨꯝꯂꯨꯔꯤꯕ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯏꯇꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯒꯦ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯈꯣꯡꯂꯤꯕꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯅꯤꯗꯅ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯇꯨꯅ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯑꯣ ꯃꯁꯤꯒꯤ ꯁꯒꯣꯜ ꯈꯣꯡꯒꯨꯜ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯁꯒꯣꯜ ꯈꯣꯡꯒꯨꯜꯅꯤꯗꯅ ꯐꯔꯦ ꯑꯩ ꯈꯣꯡꯒꯨꯜ ꯑꯁꯤ ꯌꯦꯡꯂꯒ ꯏꯇꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯀꯩꯅ ꯑꯩ ꯆꯥꯗꯣꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯏꯇꯥꯎ ꯅꯍꯥꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯇꯥꯎ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯑꯔꯥꯝ ꯈꯧꯔꯥꯡꯂꯕ ꯀꯩ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯑꯣ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯩ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕꯒꯤ ꯑꯣꯟꯅꯅ ꯇꯥꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯁꯨ ꯍꯩ ꯑꯗꯨ ꯍꯨ ꯆꯦꯟꯕ ꯍꯩꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯂꯔꯣꯏ ꯇꯨꯝꯅꯕ ꯍꯩꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯄꯨꯛꯆꯦꯟ ꯄꯤꯛꯂꯨꯗꯅ ꯏꯇꯥꯎ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯀꯦ ꯈꯜꯂꯨꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯟꯅꯕ ꯇꯧꯔꯁꯤ
ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯅꯍꯥꯛ ꯀꯣꯅꯨꯡꯗ ꯍꯜꯂꯝꯃꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯇꯝꯕ ꯌꯧꯗ꯭ꯔꯤꯕ ꯏꯍꯩ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛ ꯇꯝꯂꯨꯈꯤꯒꯦ ꯏꯍꯩ ꯃꯄꯨꯡ ꯐꯥꯗꯅ ꯍꯜꯂꯛꯂꯨꯕꯅ ꯉꯁꯤꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯑꯗꯨꯒ ꯏꯇꯥꯎ ꯑꯃꯅ ꯑꯩꯅ ꯍꯟꯗꯛ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯁꯤꯅꯗꯤ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯈꯪꯅꯕ ꯇꯝꯂꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕꯅ ꯆꯠꯀꯗꯕ ꯑꯐꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯄꯨꯝꯅꯃꯛꯁꯨ ꯇꯝꯂꯛꯂꯒꯦ ꯍꯣꯏ ꯏꯇꯥꯎ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩ ꯏꯇꯥꯎꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯕ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯌꯥꯝꯅ ꯂꯩꯔꯤ ꯍꯣꯏ ꯏꯇꯥꯎ